Social media amadi newspaper singdagi maruba pawsing miyamda thamjare. Ahanbada e-paw Manipur update page tagi lokhacharaga Burmadagi naronda changsilagna bohanakiba KNAB gi terrorist sing thingna bohanabada NSCN gi captain yaona thona pharabu Lanmi khara thawaina pontha pikhre. Lengang pokpi jagadagi khitang chalaga laiba khongduda gisingna blockade tawsingkhre. Imphal tamna purakadaba chana thangnaba polamsing panduna leire. Maphamdudagi phangba pawna hai ngarang nahan Kuki singi thong sanaba posai sing mang tahan khibagi Sauraduna Kuki singna Imphal tamna malchang chana thangnaba puba gari sing thingjinduna thambani hairi. Mathangda Manipur 24/7 live news tagi lokhacharaga Tengnopal district ki tainaba singda Myanmar macha kya changsilaktuna khul tasillare. Mathangda Manipur today page tagi lokhacharaga Manipur gi wa tananaba Amit Shah na meeting kaukre. Home Minister Amit Shah na CR oiduna ngasi nungthil pung 3 taba matamda New Delhi da Manipur gi hojik oiriba security gi situation gi matangda Center ki senior officials sing Manipur government army amadi security force ki makok thongba singa punna phaminaduna awangba thakta wari sanagadori. Manipur ki Chief Minister N Biren Singh su miphamadada saruk yagadori hairi. Mathangda World Affairs arena dagi lokhacharaga Kuki nupi mayamga army ga pullaga hojik gari lakpa sing check tawnaba tawri. Tatbung jiri makha satharakpada Panjanggi maitai khulda Kuki singna landaragle paw se kangnai paki mena dagi lokhachabani. Tengnopal district ki masi police station gi manung chana leiba Panjangdagi Kuki khulai paiba singna maitai khul tamna akan maungda landara khre hairi. Maphamadada leiba maitai khul ngakpa singna suhanduna nomai kapna ki khuthongna ba du ngarang nungthildagi hauraga numidang athengo phawba nakalani gi marakta nomai kapna ki hairi. Adumoinamak nakalani makta aso apon yawbagi pawdi leikhide hairi.